Isreal amasung Palestine leppa leitana kapnari, mishal kaya ama kapsinnaduna yamna hatpa tanari. Europtasu adumangai Russia amasung Ukraine kapnaba leptri hanaba leptri. Ngasi aikoina uriba Israel amasung Palestine, Russia amasung Ukraine gi lanfam asigumna achauba lanjaw ama thorakadawriba yamna kana sem saduna hotnariba in process ta leiriba country ani Armenia amasung Ajerbhaijan hairiba country ani sigi matangda amuksu khangminasi. Caspian Sea-gi western thangba sarukta leiriba country Azerbaijan amasung Armenia hairiba country ani si matam amagi yamna powerful oiraba country USSR gi manungda oiramba country anikhakni. 1992 Soviet Union na kaitharakraba matungda Armenia amasung Azerbaijan animak maningtamba mikha pondaba country ani oina nauna safonglaki. Armenia amasung Azerbaijan animakna maningtamba country ama oirakpa matamda country ni sigi marakta leiriba Nagorno-Karabakh hairiba region asi Armenia nasu makoigini amasung Azerbaijan nasu makoigini haiduna munaba horakhi. Masina maram oiduna Armenia amasung Azerbaijan hairiba lam ani sigi marakta lanjaw amasu thokrabani. Country ani sigi lanfam asibu loisinabagidamagta Russia gi maikeidegi mafam aduda makoigi peacekeeping forcing tharaba matungda country ani sigi marakta peace deal sign tauhanki. Country ani sigi marakta lanfam natragana irang ama thorakpa matamda Russia-na makoi anigi marakta mediator oiduna makoibu sangdainabagi thabak adu tauri haibidi country ani asi Russia-ga yamna naknaba country singni. Mafam asi munabagi thengnakiba lanfamsingda Armenia amasung Azerbaijan nakan animaki miyoi kaya ama leikidre. International gi leiriba niyomsing asigi matung innadi Nagorno-Karabakh hairiba mafam asi Azerbaijan gi oifam thokpani haina ayambana fongdoknari. Adubu Nagorno-Karabakh hairiba mafam asi Armenian separatists haibidi mafam asida leiriba miyoi kamlup kharana makoi asi Armeniani haina khanjaduna Armeniada oina tinjanabagi damakta Azerbaijan gi mathakta lan hauriba mafam amakhakni. Hairiba separatist groupsing asiga Azerbaijan gi leiriba military forcing asiga lepa leitana adumak lanteng kaya ama thengnaduna hojik fawba lakribani yamna anouba development amakhakta mafam asida leiriba Armenian separatist sing asi surrender tawrakpadagi Azerbaijanna Nagorno-Karabakh asi makoigi oire mafam asida soknariba lan asida makoina mai pakle haiba wafam ama fongdorakli. Haukribha chahi khara asida Armenia amasung Azerbaijan hairiba country anima asi makoigi military spending asi aduki mantik yamna hengatuna khulai anouba kaya ama leisinduna langidamakti yamna kanna sem sari. Haukiba matam kharada India gi maikeidegi India na puthokchaba Pinaka rocket system Armenia da yonkibagi wafamsu aikoina takhiba leikrabani. Inau nobo oina France gi maikeidegisu Armenia gi military gi leiriba system asi upgrade taunabagi damakta France gi maikeidegisu Armenia da makoki kusu khulaising thajinba hauragani haina fongdorakli. Nakal amaromda Azerbaijan hairiba country asina main oina Turkey hairiba country sina makoigi kusu khulaising asi hojik supply tauribani. Atopa point of view amada yengba taragadi Armenia hairiba country asida sijinariba kusu khulaising asi ayambana Russian made khaktani. Hojik asina India gi maikeidegi kusu khulaising asi Armenia da yonba hauduna India nasu leiriba Armenia gi oiba military gi oiba market asida capture taunaba hotnaribani. Tanja asibaktadani France nasu Armenia gi oina leiriba kusu khulaising asida makoigisu share yahonnabagi-damakta honariba asi Armenia hairiba country asibu Azerbaijan dagi ngathoknabagi-damakta ally ama oina makoiga mateng pangba khak nattana Armenia gi oiba kusu khulai gi oiba market asidasu magi jaga kannanaba lamjen tanabasu aikhoina adumak uba fangli. Masini anouba lanbung ama yamna kanna semgatliba Armenia amasung Azerbaijan. Video asigi oinadi matang asida loisinjarage channel asida video yamna kuina thagatludabana maram oiduna channel asigi reach asi yamna hanthare maram aduna yariba makai like tawbiyu karigumba nungai haina khanbiba taragadi